ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯀꯅꯥꯅꯣ ꯁꯥꯎꯕ ꯌꯥꯗꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯅꯥꯅꯣ ꯍꯥ ꯑꯣꯏꯅ ꯁꯟꯃꯤꯒ ꯇꯧꯔꯛꯄ ꯊꯦꯡꯕꯩ ꯁꯥꯎꯅꯣ ꯑꯁꯦꯡꯕꯩꯅꯦ ꯑꯩꯗꯣ ꯄꯨꯡꯗꯣ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯀꯩꯅꯣ ꯏꯁꯤꯡ ꯈꯤꯇꯪ ꯆꯠꯈꯤꯅꯦ ꯍꯩꯁꯨ ꯂꯩ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯆꯥ ꯂꯣꯏꯔꯀꯥꯟꯗ ꯆꯪꯒꯦ ꯅꯪ ꯉꯁꯥꯏ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯅꯠꯇꯦ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯅꯦꯕ ꯉꯁꯥꯏꯗꯣ ꯄꯨꯡꯗꯣ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯅꯦꯕ ꯑꯗꯩꯗ ꯒꯥꯔꯤꯗꯣ ꯐꯔꯛ ꯇꯥꯕꯗꯩ ꯂꯥꯛꯍꯧꯗ꯭ꯔꯦꯕ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯄꯨꯡ ꯃꯔꯤ ꯇꯥꯊꯣꯛꯈ꯭ꯔꯦ 3:30 ꯍꯥꯏꯕꯅꯤꯅ ꯅꯪ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯩꯗ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯄꯨꯡ ꯅꯣꯛꯁꯜꯂꯤꯁꯤꯕꯣ 3:30ꯗ ꯀꯩꯒꯤꯅꯣꯕꯗ ꯑꯗꯥꯝ ꯊꯦꯡꯗꯥꯏꯗꯨꯅ ꯀꯩꯒꯤꯅꯣꯕꯗ ꯑꯗꯥꯝ ꯊꯦꯡꯗꯥꯏꯗꯨꯅ ꯑꯩ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯔꯒ ꯌꯥꯗꯕꯗꯩ ꯂꯥꯛꯇꯕꯅꯦꯕ ꯁꯥꯎꯕ ꯌꯥꯗꯦ ꯀꯩ ꯆꯥꯔꯒꯦ ꯑꯣꯏꯅ ꯁꯟꯃꯤꯒ ꯇꯧꯔꯛꯄ ꯊꯦꯡꯕꯒꯤꯗꯣ ꯁꯤ ꯑꯗꯨꯝ ꯐꯝꯃ ꯆꯥꯏꯔꯣ ꯑꯇꯩ ꯆꯠꯈꯤ ꯆꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯈꯛꯇꯅ ꯑꯩ ꯉꯥꯎꯔꯦ ꯀꯩꯅꯣ ꯑꯇꯣꯞꯄ ꯆꯠꯈꯤꯁꯦ ꯍꯥꯏꯔꯣ ꯁꯤꯗ ꯐꯝꯁꯦ ꯍꯥꯏꯔꯕ ꯍꯥ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯪꯀꯤꯗ ꯀꯤ ꯀꯩꯅꯣ ꯂꯣꯏꯔꯦ ꯉꯁꯥꯏꯗꯤ ꯁꯥꯎꯅꯣ ꯑꯩ ꯑꯁꯦꯡꯕꯩꯅꯦ ꯑꯩꯉꯣꯟꯗ ꯈꯪꯗꯕ ꯁꯥꯏꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯄꯨꯡ 3:30 ꯍꯥꯏ ꯍꯥ ꯑꯩ ꯈꯪꯗꯗꯤ ꯂꯣꯏꯔꯦ ꯉꯁꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯥꯛꯏꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ꯭ꯔꯥ ꯂꯣꯏꯔꯦ ꯁꯥꯎꯅꯣ ꯊꯦꯡꯗꯣꯛꯈꯤꯕꯩꯅꯤ ꯁꯣꯔꯤ ꯁꯥꯎꯔꯤꯁꯦ ꯑꯩ ꯊꯦꯡ ꯂꯥꯛꯄꯒꯤ ꯑꯩ ꯑꯆꯥꯄꯣꯠꯀ ꯆꯥ ꯉꯝꯃꯣꯏꯗꯣꯏ ꯑꯩ ꯀꯩꯅꯣꯝ ꯇꯧꯋꯦ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯤ ꯁꯥꯎꯅꯣꯕ ꯁꯤꯗꯝ ꯐꯝꯃꯒꯦ ꯍꯥꯏꯔꯣ ꯑꯇꯩ ꯆꯠꯈꯤꯁꯦ ꯅꯠꯇ꯭ꯔꯣ ꯈꯪꯗꯦꯗ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯉꯁꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩ ꯈꯔ ꯉꯟꯅ ꯄꯨꯡ 3:30 ꯊꯦꯡꯅꯁꯦ ꯍꯥꯏꯔꯒ ꯂꯥꯛꯄꯗꯩ ꯊꯦꯡꯗꯣꯛꯈꯤꯕꯅꯦ ꯍꯥꯏꯔꯦꯗꯅ ꯁꯥꯎꯔꯅꯨ ꯑꯩ ꯑꯗꯨꯝ ꯍꯣꯔꯦꯟ ꯑꯩ ꯈꯪꯕ꯭ꯔꯥꯍꯦ ꯀꯩꯅꯣ ꯉꯁꯤꯁꯦ ꯅꯪꯁꯤ ꯅꯁꯛꯁꯦ ꯀꯩꯅꯣꯝ ꯇꯧꯏꯉꯣ ꯑꯣꯟꯅꯕꯗꯧ ꯇꯧꯏꯉꯣ ꯅꯍꯥꯟꯒ ꯃꯥꯟꯗꯕꯩ ꯇꯥꯏꯞ ꯇꯧꯕ ꯅꯍꯥꯟꯒꯩꯒ ꯑꯩꯒ ꯎꯅꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯎꯅꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯅꯠꯇ꯭ꯔꯣ ꯂꯥꯛꯏꯁꯦ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯖꯥꯏꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯕꯨꯀꯣ ꯅꯠꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯌꯥꯝ ꯋꯥꯖꯩꯒ ꯑꯁ ꯁꯥꯎꯕ ꯌꯥꯗꯦ ꯁꯣꯏꯅꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯅꯣꯝꯇꯪ ꯍꯥꯏꯔꯝꯒꯦ ꯑꯗꯨꯗꯤ ꯑꯩꯗꯣ ꯉꯥꯎꯕ ꯅꯠꯇꯦꯕ ꯅꯪꯁꯨ ꯃꯁꯛ ꯈꯪꯗꯦꯕ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯤ ꯑꯣꯏꯔꯅꯤ ꯀꯩꯒꯤꯅꯣ ꯀꯦꯃꯦꯔꯥꯗ ꯂꯩꯗꯣ